ꯄꯥꯟꯕꯗ ꯃꯔꯨꯗ ꯄꯥꯎ ꯃꯤꯌꯥꯝꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯗ꯭ꯔꯤꯉꯩ ꯍꯔꯥꯎ ꯀꯨꯝꯍꯩ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯒꯨꯝꯁꯤ ꯍꯥꯏꯅ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ YK ꯙꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ngasi nongalamdai mioi ama leikidabagi thogdokta rimsta chauna umkhatnakhre amadi ichauna amangata kaya thokhan khraba awaba taraba mayang ifagi mioi kayana lainga ki thogjal ngairi Kurumjeri ISTV Pau meeting tabiri bapum namapu taram nokchari Pau sandokna pizare Central Lengak Amadi State Lengak PR Asina Tha Kunipan Henjilaglaba Lamdam Asida Thokliba Irang Asi Loishinbaki Mahud Harau Kumhaida Oina Mai Onsinbana Lamdam Asida Makal Amatagi Chawkhat Thorang Purakpagi Mahuta Kangkhong Chaiba Tangdu Leita Daba Lamdam Ama Oiduna Lehoragani Haina United Committee Manipuri President YK Dhirena Haikre Wafam Asi Ngasi Athoba Athobi Singi Yatafam The Great June Uprising Memorial Complex Kekrupata Langban Haitha Leithabagi Aroiba Numit Thoramda Fongdokiba Ngasigi paumi singa unaba atuda UCM General Secretary Santa Nahakpam atai masak naiba thopuba kayasu sarugya khibaga loinana imalup ki luchingbi kayasu sarugya ke YK Dhirena makhatana langban thagi haitha leithabagi thoram ase lamdam asigi ngamkhai aikhoge National Unity asibu ngaknaba hotnabada thawaina pontha pi khraba athoba thobi singi mafamda haukiba chahi kumja inglisingani amadagi chahi khudingi pangthoktuna lakbani aikhoge layoi khraba Athobi Singna, Tawaidegi Suhena, Ifurup Iramdam Iraibakna Hena Lui Haibegi Wakalonda, Tawaina Ponta Piduna, Aikogi Ngamkai Ngasi Fawangakuna Lagli, Ngasisu, Aikogi, National Unity da Singnarakpa Sing Ase, Lamdam Asida Kundaminariba Yelho Furup Singna, Amato Oina Tengnaminaba Matautai, Tokai ba Kanglup ki Interesta Tabak Taubana, Aikogi Apunba Kunai Asikan Bangamloi, Jahi Ani Helaklaba Irang Asigi Waroshin, Central Amadi PR Lengak Asina Purakna Bahotnabagi Mahud, Lamdam Asigi Miam Sing Asibu, Apang Basiba Amadi, Karishu Laitana Lobigi Tawong Amagum, Irang Asibu Nathairaga, Harau Kumhai Festival Romda, Mai Onsilaga, Jangsilakpagi Tawong Asi, Miam Namunanainaba Changi. Miam Gimitki Pi Kangdringai, IDP Singi Awab Amata Udaba, Miam Kari Pibamda Hosiksu Hingle Haiba, Asigi Matangda, Masak Naiba, Toksil Torang Amata Lokatana, Asigumba Harau Kumhai Festival Kayada, Mai Onsilakliba Asi, Miam Hupna Serugyagumsi Haike. Tawaina Ponta Pikraba Dunlaba, Atoba Tobi Mayama, Equi, Lady Tanza, Sida, crisis as if has not resolved Taunaba, Central Government, State Government, Langak Anisi Tasin Rakanda, Afaba, Langak Sasan Namaki Mami, Lebaksi, the rule of law, they have said, Lamdam Sigi, Kunai Sigi Miam, the indigenous people, the Kangan Bagi Mota, Makoina Kaisulaita and a crisis as he, Natairaga Tambagi Mong, the Tamakanda, Festival Lomda, Sangai Festival, Adu Festival, and Adu Romde Hena, Kok Tadarakanda, Madu the Miam Singasi, Nahon Nabo Honorepose, Masi Hena Libok Tibani, Ajunatavida, Kunai Sigi, Young Lamdam Sibu Kanabo Honavada. Ekoi crisis asi hena loishinna bo hona bana hena pagani adunata with the miamgi kwalao musung miamgi wakalon singa se na thaira kanda festival lomda mai onzilaga zatki bai basina hayeng tungda crisis asi matakta hena miamgi pen de kwalao ma lakpu suyai ha base ekoi United Committee Manipur gi mai kai de gi thamjaba wafam ni Regional Institute of Medical Sciences RIMSda Nongma Kangdana Mi Sibigi Chang Hengalakli Ngarang Maktada Ahal Oiraba Nupa Ama Yauna Jabopi Amasu Leikidrei Khoisauna Raba Imung Manungna Ngasi Ayuk Leikidraba patient Adugi Doctor ni Haiba Ama Tamthina Fubadagi Laikana Kre Leikidraba Sing Adugi Manungda Langthabar Esigi Manung Chana Leba Lilong Chajing Awang Lekaidagi Jingsubam Ongbi Manju Jahi Kuntraka Taro Mapuroiba CH Nirani Hairi Leikidraba Nupi Adugi Mapuroiba CH Nirana Phongdorapada RIMSda Mahaki Loinabi Asi Angang Unanabagi Damakta Tha Asigi Tara Tarukta admit Tawduna Hospital Asida Leirakibani Angang Unabagi Matam Yaurakpadagi Ngarang Nungthil Pung Ani Makhaida Angang Unanaba Operation Tawraba Matung Angang Nupi Macha Ama Poki Madugi Matung Ikan Kanadana Mahaki Loinabi Adu I Hatharakpadagi Ngarang Numidang Pung
Taret Makhairom Taba Matamda Amukhana Operation Chathaki. Operation Loiraba Matungda, Neuro ICU da Pusin Kraba Matung, Nongalamdaida, Nupi Adu, Dr. Nalaitre Hairakibani Hairi. Ngasi Ayuk Poisaunaraba Imung Manungi Mioisinga, Rimski Medical Superintendent Masa Yauna, Ngasi Ayuk Waristana Rubada, Yasinaba Purakpangam Dabadagi, Passion Adugi Dr. Ni Haiba Mio Ama, Poisaunaraba Miyam na Fubadagi, Sining Chita Hinghoki. Makhatana Rimski Authority Amadi Patient Gi Imung Manung Singa Waristana Bagi Tabak Chathakre. Baru malam punya emergency lah, ani amma makai ani kaya tahu juga. Pesan dah anak unarin pam mungkin sana juga. Mama anak putera juga mama anak anak putera itu normal ni putera itu juga. Anak lelaki mai macam dia orang tak. Jadi macam aina saklo gena indang orang macam saklo gena. Makan aku pun ada. Sang putera indang orang dia. Kan gunaan ni masih hatta juga na. Ajen jalan. Pun tuan tadi. Kata lagi mana lalu pun juga. Semua cara semua keselnya kalau iwal ini ada yang tahu. Ada yang tahu juga mu. Bukan doktor yang cina dengan ilo ini bukan blood bank ilo bukan yang cina. Ayu sahaja keselnya mana mana pasang ilo mana cina mana tahu itu. Yang nak dulu ini mana ada. Nampak kalau mereka di kan ini sangat baik kan untuk Handaki ising ichaw aduna Imphal West District ki mayang Imphal dasu law amasung nga gi farm tawba kaya amangata thokhan badagi farmer sing kok ta khut hapnare mari leinaba sing na meeting changba ngai na hore hiramasida paudam ama
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯃꯅꯤꯄꯨꯔꯗ ꯇꯥꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯟꯁꯤꯡꯒꯤ ꯇꯣꯔꯕꯥꯟ ꯀꯥꯏꯕ ꯑꯃꯁꯨꯡ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤ ꯄꯥꯊꯣꯛꯑꯒ ꯆꯦꯟꯊꯔꯛꯈꯤꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯚꯣꯂꯨꯝ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯤꯡꯁꯤꯅ ꯍꯥꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯁꯤ ꯏꯁꯤꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯥꯡ ꯇꯥꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯑꯃꯁꯨꯡ ꯂꯧ ꯎꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯅꯣꯡ ꯇꯥꯕ ꯂꯦꯞꯈ꯭ꯔꯒꯁꯨ ꯍꯥꯟꯅ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯇꯨꯡꯉꯒ ꯂꯩꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯌꯦꯡ ꯇꯥꯕ ꯑꯗꯨꯃꯛꯇꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡꯒꯤ ꯃꯄꯨꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯪꯒꯗꯒꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ISTV ꯅ꯭ꯌꯨꯁꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤ ꯁꯔꯥꯎꯟꯗꯤꯡ ꯂꯩꯐꯥꯎꯄꯝꯗꯒꯤꯅ ꯀꯥꯏꯊꯔꯛꯄꯁꯤ ꯐꯨꯠ 50-60ꯃꯨꯛ ꯆꯥꯡꯁꯤ ꯀꯥꯏꯊꯔꯛꯑꯦ ꯑꯗꯨꯒ ꯇꯛꯊꯔꯛꯄꯁꯤꯅ ꯏꯔꯝ ꯁꯤꯐꯥꯏ ꯂꯩꯐꯥꯎꯄꯝ ꯐꯤꯕꯧ ꯖꯨꯅꯥ ꯑꯣꯏꯗ꯭ꯔꯣꯝ ꯃꯪ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯩ ꯁꯨꯝ ꯇꯛꯊꯔꯛꯑꯒ ꯆꯤꯔꯥꯏ ꯑꯗꯨꯒ ꯖꯨꯅꯥ ꯑꯣꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯁꯤꯃ ꯂꯩꯔꯦ ꯄꯥꯎꯕꯤꯗꯦꯛꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯅꯝꯕꯅꯗꯤ ꯂꯩꯐꯥꯎꯄꯝ ꯑꯁ꯭ꯋꯥꯏꯁꯤꯗꯗꯤ ꯂꯧꯅ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯏ ꯉꯥꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯏ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄꯗꯩꯗꯤ ꯂꯧꯒꯤ ꯐꯥꯔꯝꯒꯤ ꯑꯣꯏꯅ ꯑꯅꯝꯕ ꯇꯧꯔꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯐꯥꯔꯝ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 140,00,000 ꯃꯊꯛꯇ ꯊꯥꯗꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯉꯥ ꯈꯔ ꯂꯩꯍꯧꯕꯁꯤ ꯀꯟꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯂꯥꯛꯑꯒꯗꯤ ꯂꯩꯔꯥꯏ ꯐꯠꯇꯕꯅꯤꯅ ꯏꯁꯤꯡ ꯃꯕꯨꯛ ꯊꯜ ꯂꯩꯔꯕꯅꯤꯅ ꯃꯁꯤ ꯌꯥꯔꯛꯄ ꯑꯃꯁꯨꯡ ꯌꯥꯔꯛꯇꯕꯁꯤ ꯅꯦꯕꯤꯅꯤ ꯀꯥꯏꯗ꯭ꯔꯤꯉꯩꯗꯗꯤ ꯂꯨꯄꯥ 4,00,000 ꯁꯥꯒꯗ꯭ꯔꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯀꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯐꯥꯔꯝꯗꯒꯤ ꯀꯩꯗꯒꯤ ꯂꯥꯛꯑꯒ ꯏꯃꯨꯡꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯁꯦꯝꯕ ꯑꯗꯒꯤꯗꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯄꯨꯝꯅꯃꯛꯁꯤ ꯐꯥꯔꯝꯗꯤ ꯂꯣꯏ ꯇꯧꯕꯅꯤꯅ ꯃꯁꯤ ꯁꯣꯛꯄꯗꯤ ꯌꯥꯝ ꯁꯣꯛꯑꯦ ꯃꯥꯡꯈꯤꯕꯁꯤ ꯀꯅꯥꯗ ꯀꯃꯥꯏꯅ ꯇꯧꯔ ꯃꯃꯥꯡꯗꯁꯨ ꯑꯃꯠꯇꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯐꯪꯕꯁꯨ ꯌꯥꯎꯗꯦ ꯂꯥꯛꯄꯗꯤ ꯈꯔ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯤꯃꯛ ꯐꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯐꯥꯎ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤ ꯃꯣꯏꯅ ꯃꯇꯦꯡ ꯈꯤꯇꯪꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯉꯥꯃꯤꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯑꯝꯕ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ KS ꯒꯣꯄꯦꯟ ꯂꯨꯋꯥꯡꯅꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯥꯡ ꯇꯥꯛꯏꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯍꯟꯗꯛꯀꯤ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯉꯤꯕꯁꯤꯡꯁꯤ ꯂꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯋꯥꯔꯕꯁꯤꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯊꯤꯖꯤꯟꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯧꯗ ꯃꯥꯡꯉꯤꯕꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯂꯧꯐꯝꯁꯦ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯔꯕꯅꯤꯅ ꯂꯧ ꯄꯣꯝꯁꯥꯠꯅꯕꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯧꯔꯕ ꯃꯇꯝꯅꯤꯅ ꯁꯤꯒꯤ ꯂꯧꯐꯝꯁꯤꯃ ꯄꯨꯔꯥ ꯃꯥꯡꯉꯕꯅꯤ ꯀꯔꯤꯝ ꯁꯤꯠꯄ ꯌꯥꯔꯣꯏ ꯐꯧ ꯆꯦꯡ ꯑꯗꯨꯒ ꯉꯥꯁꯤꯡꯁꯤꯅ ꯌꯣꯜꯂꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯀꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯦꯁꯦꯁꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯣꯝ ꯃꯥꯏꯀꯩ ꯁꯣꯝꯗ ꯃꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃꯃꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯃꯃꯝ ꯇꯧꯔꯤꯕꯁꯤꯡꯗ ꯂꯨꯄꯥ 4,500,000 ꯃꯥꯡꯕꯁꯦ ꯄꯨꯟꯅ ꯄꯥꯔꯨꯔꯒꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯌꯥꯝ ꯊꯨꯕꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯇꯧꯔꯤꯕꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯁꯤꯃ ꯂꯩ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯌꯦꯛ ꯆꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯆꯥꯕ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯇꯝ ꯂꯩꯕ ꯈꯦꯕꯤꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯕꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯣꯏꯔꯣ ꯏꯀꯪ ꯑꯣꯏꯔꯣ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯣꯏꯔꯣ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯅꯤꯡꯗ ꯂꯩꯍꯧꯕ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯁꯤꯅ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯁꯝꯅꯔꯒ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯂꯧꯕꯒꯤ ꯔꯤꯄꯣꯔꯠꯁꯤ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯅ ꯀꯔꯥꯏꯗ ꯂꯧꯔꯤꯕ ꯔꯤꯄꯣꯔꯠꯅꯣ ꯇꯥꯡ 13ꯇ ꯁꯤꯗꯩꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯕꯗꯧꯅ ꯉꯥ ꯐꯥꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯤ ꯃꯔꯛꯇꯁꯨ ꯂꯥꯛꯇꯦ ꯃꯅꯨꯡ ꯍꯟꯖꯜꯂꯒꯁꯨ ꯂꯥꯛꯇꯦ ꯃꯇꯥꯏꯗꯁꯨ ꯂꯥꯛꯇꯦ ꯒꯚꯔꯟꯃꯦꯟꯠꯁꯤ ꯀꯩꯗꯧꯔꯤꯅꯣ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯋꯥꯈꯜ ꯑꯃꯕꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯦꯁꯦꯁꯃꯦꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯂꯧꯕꯤꯌꯨ ꯆꯍꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯁꯤꯁꯇꯦꯝꯗ ꯄꯩꯁꯥ ꯆꯞ ꯆꯥꯕꯁꯤꯡ ꯑꯗꯣ ꯀꯥꯞꯄꯤꯌꯨ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝ ꯃꯨꯟꯅ ꯍꯦꯟꯅ ꯍꯛꯆꯟꯅ ꯂꯧꯕꯤꯔꯀꯥꯟꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯁꯤꯡꯁꯤꯒꯤ ꯌꯥꯏꯐꯅꯅꯕ ꯈꯤꯇꯪ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯍꯧ ꯊꯦꯡꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯉꯥꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯝꯄꯦꯟꯁꯦꯁꯟꯅꯆꯤꯡꯕꯁꯤꯡ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯃꯦꯟ ꯖꯤ ꯒꯒꯟ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯃꯥꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ꯃꯌꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ
Manipur Merger Agreement Khudek Pinakibagi Mayokta ngasi September 12 asi lona thingkraba lalholub National Revolutionary Front Manipur NRFM na Kaukiba pung kun marigi Manipur pumbagi bana mahusagi punsida chauna akaiba pire mai ising press media amadi emergency na chingba komthok panatana ban asina Imphal manungi maru oiba kaithel sing thong hangna kidre amadi tongan ba district singa fauna riba passenger puba gari chenabagi chang hanthaki lambi da mi chatpagi chang yamna hanthaki security force singna tongan ba mafam singda pam da ba thogdok sing thoktana ba ngak senbagi thabak sing chathari Hanagi Chief Minister N. Birena, Manipuri Governor Ajay Kumar Bhalaga, ngarang nungthil pung ahuma khairom tarakpa adwaida unaduna pung amarom chupna hose lamdam asida oiriba law and order ki matangda kupna wari sanaki haina thajaba yaba paw amana haire wari sanaba atuda anau balengak ama sembagi matangda khanakibra haibagi matangda chap chabadi khangba ngamdre Lamdam sigi chahi ani helaglaba irang asina lawfam kaya changduna law uba yadana leiringaida lenga ki record tadi lawfam amata hangdre haina pansele haina lawmi sinmi apun balub lawsa ki president Laishram Kiran Jitna pungdong bamda leiba lawmi singi khubamda pangthokiba lawsa gi kunhumdoi suba mapok kumon amade lawmi gi numit thoramda haikre thoram aduda pungdong bam khul committee gi president Khaidem Jugesor lawsa gi advisor Thingbaizam Babudon pungdong bam apun ba maira paibilu ki president L Laimahal Ahmadi sarugya ki ba miyamna lawmi gi khubamda lei katuna lawmi singna Manipur kanna ba hoki ba ihauda sarugya ki ba amade thawai thaki ba singda ikai khumna ba utke Kiranjit na makhatana English sing machama pan nifu nipan gi September 12 da Manipur bu Purbanchal Pradesh ta pusin khina ba honarakpada lamyan ba hizam irabot ki meeting makhada pungdong ba maikai gi lawmi singna hauki ba ihauda India gi sifai singna miyot minai kaya da lei khidraba soki ba amade sarugya ki ba singin sing khubam saduna lawmi gi numit pangthorakpani lairik laishu haitabane haina mayamna hanthana khanbirabasu lawmi singna leibak asi kanbada achoba thogdang kaya lauke lamdam asi mapalam gi pot yonfam ama oina leiribasi thingnaba loksal na lawmi singda ithai lokhok matik chana pibiyu afaba maru marang piyu lawmi singna puthokpa pothok sing lengang na arepa mamal ama lepiraga punna leisinduna mayamda subsidy sureta fanghalu haiba kholaw lauduna lakle hauzik leiriba lan asida law pari lising tara hina law uba ngamdana leiriba amade lawmi na waribasi kupsinaba lenga ki rekota law uba ngamdaba leitre hairib ase lawmi miyamna aikhoi gi hak kanjanaba iho hawduna kholaw lawba mathoktai haike ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯍꯧ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯗ꯭ꯔꯒꯗꯤ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯊꯨꯡꯍꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯅ ꯃꯥꯟꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯃꯤꯌꯥꯝꯕꯨ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯤꯞ ꯃꯥꯔꯀꯦꯠ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯉꯁꯤꯒꯤ ꯀꯨꯜꯒ 6ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯂꯣꯏꯅꯅ ꯉꯁꯤ 21 ꯁꯦꯞꯇꯦꯝꯕꯔ ꯂꯧꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ Bisnupur District ki Nambol Saba Lekaida tha sigi taramapanda sakhangtaba singna Kuntram Doisuba Assam Rifles ki convoy da ambush tathaduna AR gi personnel ani hatkiba mangana asoka pananghan ki pathokdok adubu yaningdaba phongtokpaga loinana leikidraba singi mafamda ikai khumnaba utpa amade aikoi santi pami haiba paujel puba mairagi khongchat ama ngarang thanga AC gi MLA Tongbram Ravindro na luchingduna AC asigi miyamna saruk yaduna maira paiduna khongchat chatkre MLA na luchingduna We Want Peace thaba banner gi makhada chatkiba masing yamlaba miyu kaya na sarugya kiba khongchat aduna kholaw kaya lauduna chatluraba matung kairen fabi lamlongda main rota lamthungpham oike chathakiba ambush atuda leikidraba AR gi personal ani gi photo da candle meira katuna makhogi thawaina ingna chikna leiruna basu thongni minaki MLA T Ravindrona thaudok adubu akan mamongda yaningdaba phongdokpaga loinana ing tapa tangdu leitaba Manipur ama ohenaba aikoi hingsa gi thabak thadokduna santi oina nungsi chanana leiminana ba hona minase ngasigi miyam na pairiba candle mairagi maingal asina santi gi paujel piduna tangdu leitaba Manipur ama purakpa oirakna ba khongchat asi chatpani haike
These brave soldiers serve not just only for Manipur but for the safety integrity of our entire nation. They dedicated their life to protect us, often staying away from their families so that we may live in peace. Such an act of violence against them is deeply condemnable and unacceptable. Our heartfelt condolence goes to the families of the martyrs, and we pray for the speedy recovery of the injured. In this moment of grief, we urge everyone to reject violence, work together to restore peace in the state. The candles we light today are a symbol of respect for the sacrifice and a reminder that light must always stream out darkness. Let us unite for the peace, harmony, and future of our state and for the nations. English ngani kunhumdoi ki May ahumdagi haurakhiba Manipur gi irang asida Manipur kannabagi tamak thawaina pontha pikhraba athoba athobi singi mafamda jahi khoni gi pangthokpagum handak jahi gi oinasu haibong pokpi apunba naharol association na langbal haisoi katpagi thoram haibong pokpi da pangthokre thoram aduda leikai gi ahalaman ima iben amasung lanfam aduda leikidraba athoba athobi singi imung manungi mioi singna athoba athobi singi photo da hailei katuna haisoi tambagi thoram pangthokhe Alternate Housing Complex Relief Camp Committee Maitai Council More Maitai Lai Thogalup Amade Lining Thau Sanamahi Puya Santoglup More Haidiba Lup Singna Puna Kutsam Naduna More Amadi Churachan Purgi Laioi Kraba Ahalaman Amade Irebaki Tamag Tawaina Ponta Pi Kraba Atauba Singi Mafamda Langban Thagi Aruiba Langban Gi Haisoi Katpagi Thoram Ama Langol Game Village Zone 3 Dalaiba Alternate Housing Complex Relief Camp Ta Pangthokre Haide English ngani kunhumdogi May ahumdagi haurakhiba Manipur gi irang asida Manipur kannabagi damak thawaina pontha pikhraba athoba athobi singi mafamda jahi khudingi pangthokpagum handak jahi gi oinasu Joint Coordinating Committee Laimanai na senduna langban haitha leithabagi thoram Laimanai meeting sangda pangthokre thoram aduda langol Laimanai amasung akoibada leiba leikai gi ahalaman ima iben singna lanfam aduda leikidraba athoba athobi singi photo da hailei katuna haitha leithabagi thoram pangthokhe Amaromda ahumlak suba oina apunba lilong chajing maira paibilup na susinduna laikidraba athoba athobi singi mafamda langban haisoi katpagi thoram lilong konung pukrida pangthokre thoram aduda laikai gi miyam amade apunba lilong chajing maira paibilup ki miyoi singna saruk yaduna athoba athobi singi photo da hailai katuna haisoi tambagi thoram pangthoki lobasi gi president maibam ongbi benubalana handaki irang asida Manipur kannabagi tamak thawai thakiba athoba athobi singi thogdangbo aikoina Matam chupada kaufam thokte makogi thongna lingjin adubo awangba thakta ikai khumnabaga loinana langban thagi haisoi tambagi thoramasi pangthokpani fongdoki magi chaning thangning ba arang khorang ba nirei haiba sanabi ama leirambana long sajing apun ba mara pa bi lupnasu ngasigi program ase lokhasarni akoina lokhasari ba program ase hantaki maitei ku kilanda khangaudana punsi kaya loikraba pari mom singa dugi damakta haikal lak tanjabani atei karigi sunate akoina tamjari ba haikal laikal ase yamna athoiba achauba potlam dinate laikai asigi yumthong khuding dagi leijaba hailei amamam tang ku thokserega chengphuda yawba seng mut amamam ku thokserega hantaki lamphamda punsi pikhamna khraba athoba athobi singi mafhamduda pisinjabani habesi aina miyamda thamjari Apunba Semilon Manipur Yelhomi Kanbalup Manipur Amade Kangmongi Akoibada Leiba Maira Paibising Club Mariga Kutsam Naduna Athoba Athobisingi Mafamda Hairang Lairang Katuna Langban Chara Tambagi Thoram Kangmong Manglak Kleimakong Turel Mapalda Pangthokre Thoram Aduda Kangmong Manglaki Miyam Amade Arambai Tengolgi Tengoloi Singsu Serogyake Yelhomi Kanbalup ki President Local Angomna Tengkhang Kayada Manipur gi ngamkhaida singnarakpa singbo ngaknaba thawaina pontha pikhraba athoba thobi singi mafamda ikai khumnaba utuna thoramasi pangthokpani haike ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯇꯨꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗ ꯍꯥꯏꯔꯤꯕ ꯂꯥꯡꯕꯟ ꯆꯔꯥꯒ ꯇꯝꯕ ꯑꯁꯤꯅ
lamdam masida leminariba kanglup furup mayam akhoi yelhomi mayam punna khunda leita mineba mayam asi tangdu leitana ingna singna nuksi sanana leiba adugumba khunai ama oirasnu haina ngasi langban chara tamba sigamri rena taibang mapugi mapamda hari belup ani sigi mai kaidagi hanna ikong nona akhoi taibang mapugi mapamda khoya khada puniam jari Anauba Semilon Manipur ki President N. Yai Mamaitaina, Iramda Masida Kundaminariba Yelhomi Sing Amata Oina Punsinduna, Ipaipu Sing Nangaktuna Tamlamba, Ikoking Amkaita Sing Narakliba Kudima, Tengnaminabagi, Matam Oide Haike. Matung dasu amuk hanna aikoi punna asigumba thaudang si pangthok minaduna kathauba singi ningsing bagi pandam se tung koina lehauna bagi damakta aikoina kari gi damakta asigumba aikoi gi pangthok libano haibadu tunggi naha singdasu kanghok sanu haina admai tongna pangthok chaba program ni maramaduna iraipak iramdam asida leibireba miam punmakna iraipak gi damakta ngamkhai gi damakta khunai gi damakta akhoi punna pulasi akhoi punna asigumba thaudang si longminasi aduga ngamkhai ngakpadasu akhoi punna ngakminasi Chahi ani helaglaba lan asida imaleba kitamak thawai kat khraba athoba athobi singi mafamda langbal haisoi tambagi thoram ama ngasi hairok apunba club amasung hairok apunba maira paibina senduna senglaba hairok turel gi ichelda lining gi oiba laishol tisol tawduna pangthokre hairok apunba maira paibi gi pautak loi Kundongbam Gunamani Laimana, Langbal Thana Lakpa Asida, Lebaki Tamak Thawai Kat Kraba, Athoba, Thobi Singi Mafamda, Ikai Kumnaba Utuna, Langbal Haisoi Tambagi Thoram Asi, Pangtokpani Haiki. Mahagna Makhatana, Haukiba September Taramapanda, Nambol Saba Lekaida Masak Kangdaba Kulai Paibasingna, Lambi the Lakba Sam Rifles Ki Matakta, Landa Duna, Asi Ana Tokan Kibado, Hairok Apunba Club Amade, Hairok Apunba Maira Paibin Akan Mamongda Kandem Tauri, Lanfam the Kapnaba Aduna, Kut Toknabani, Lani, Lambi da mi kung nataba mafamda mi siba yaba khulai paituna landaba haiba city tofam thokte matungda sigumba kaya thokan biganu hainasu appeal tawki hairok apunba club ki president wahengbam jibanna ngasigi langban haisoi kachari basina furup ani gi marakta sokna kibalan atuda thawai kat khraba maitai athoba thobi kaya gi thawaina ingna leiba oirashino haiki ngasigi thoram atuda hairok apunba maira paibi amadi hairok apunba club ani gi thomi kaya su sarukya ke All Manipur Kidney Transplant Patients Welfare Association is Sinduna, Laikhidraba Association Asigi member Singda, Langban Haisoi Tambagi Thoram Kongjom Turelda Pangthok Pagaloinana, Langban Chara Tambagi Thoram Pangthokre, Association Asigi Media Advisor, Dr. Fanjawam Lanajitna, Ahan Boyne Association is Sinduna Langban Haisoi Chara Tambagi Thoram Asi Pangthokpani, Lamdam Asida Lairiba Kidney Transplant Toriba Khuding Magna, Association Asida member Oiduna, Awa Ana Kaya Tatok Tasin Tominaba Mathoktai Haike. Haukiba September Tara Tareta Kamjong District ki Chingsau Village Degi Hauzingna Kangla Tombita Leba Kingston Kasungbo Mahagna Liang Mai Nupi passenger ani puduna auto thauringaida maram amata pidana KNA gi members singna phurakpabu Tangkul Ajay Katamnaw Long Takalna akan bamongda yaningdaba Cherol Fongdorakli Cherol asina makhatana thogdok adu pangdabagi thawongni terrorism amadi violence ki thogdok singi mayokta takalna chapchana lepkani thogdok adu da chenaba KNA gi miyoi ani masana yana changjarakadabani amadi KNA gi organization na lale haizagadabani haidi hairiba demand sing asi numit humni gi manungda thabak to onthoknaba takal na Cherol asina makhatari Paugi Maraktana tema break amata longminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore ki market value ori aduga
employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiyu tambiyu Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp. Lakliba September gi tarik kungani thoi dagi kunga tariat phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadori. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande. Adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Langol gi contact number asida pau phobiro. Break imatung taram nokchari pau makata na pizare. Ngarang Tadubi Fire Substation hangtokpaga loinana Senapati Fire Substation ki garage amasu sangakre. Thauram aduda Commissioner Home, Finance, RDM, ADC Senapati, Additional SP Senapati, Director Manipur Fire Service amade Village Chief Singna Sarugyaki. Thauram aduda Commissioner Home na Manipur Fire Service ki development kaya paikhatuna miyamna khudong tiba thoklakpada kanna bapiba ngamlagani haike. Manipur Fire Service ki Director L Nabachandrana matam kuina Tadubigi miyamna demand tawduna lakpa fire substation ngasidi lengak amasung miyamgi matingdagi hangtokpa ngamle masina Tadubigi miyam khakta natana maikai adomgi mipum khudimakta kanaba piba ngamlagani haike. Echoes of Naga Rekindling the Flame of Unity haiba themda Naga Welfare Manipur University na sinduna Cultural cum Literary Meet English ni kunmanga Manipur University ki auditorium da pangthokre thauram aduda nungba SC ki MLA Dinganglung Gangmai amade Karong SC ki MLA J Kumosana Chief Guest amade Guest of Honor oina seruk yaraga Tamenglong Deputy Commissioner L Angsim Dangsawa Maringna Resource Person oina seruk yake Thauranga mari lenana Naga Welfare Manipur University ki President PF Maninina Thauram asina University asida tamliba mahiroi singna makoi oiba nat ki fizol culture adu uthokpagi tanja piri ngasi pangthokliba thauram asina lamdam asida khundariba tongan ba furuk ki mioi singi wakhalonda nungsi chanaba puraktuna hanagom amukhana nungsi chanaba nungayai faba lamdam ama amukhana oiba oirashino haike. I hope that this event will bring love, will bring cooperation, as well as to sustain the culture, as well as in the state of Manipur, we're in a very conflicting situation. But through this culture and celebration, I know for sure that there will be some changes in the mindset of the Manipur society as well. So this is my message to the Nagas community, to the people of Manipur, that there is a long way to go. And I'm sure that the young students, the research scholars, and all these youths can bring change in the society. That is the main reason that today we brought forth together in spite of all the challenges that we come forward to bring changes in the university as well, and to give message to the Manipuri people to have hope and to have come together with love and cooperation and unity. Directorate of Education is Nasinduna City Convention Center da pangthokiba class 8 ki 10 fawagi oiba nifu manga suba state level student science seminar English ni kun manga gi makok mathang tarapsingda manamathum yenthokpaki thoram pangthokre thoram aduda Directorate of Education is ki director NG Bhogendra Maitai Education is ki additional director Biseswar Khumukcham Education School Hill Manipur dangmai manglemna maroiba music oina serugya khibaga loinana mioi kayasu serugya ki seminar aduda Mother Pride Academy Bisnupurgi Arnika Ahong Sabamna Best Performer takibaga manamathum piduna pukning thogotki loinana October tang kuntra English ni kun mangada Bangalore da pangthokadaba National Level Student Science Seminar English ni kun mangada Manipurgi mahut sinduna seruk yaragani. Tarahumdoi Suba Manipur State Assembly election da 29 Kumbi SC da mirep oinaba sem sariba Moirang Them Mega Chandragi political campaign ama ngarang Kumbi Laisang Laikai Awang Mandopta pangthokre
Our vote, our future, fate of our children haibasida election campaign committee amadi polling committee 29/16 kumbi polling dina sinduna pangthokiba thauramduda M Megachandrana ngasi aikoina aikoigi tungi firep lepkadoriba se isagi voting right aduni haibase aikoi punna khangminaba matam oire ngasi kumbi kendra asi lambi thong mai ising ana layeng hiram khutingda sothaba kendra ama oirakliba se aikoina chahi manga gi lakpa election asida paisaga onakhibadagini haike तमाम आई खर खुदों चाबा येंगा आई कानब खर येंगा पैसा खर लौरगा वोट पीरगा लोरे आई समाज के सोसाइटी की वासे आई खनबद करिसु याउद्रसु यायना लैथोक मै खोइ सुक्कुइन सही कुंठानि कुजि लाखिया अदुना मरम ओरगनी ngasi akoina salgida lambi gi phibam ngasi akoina thengnani ba na laing chang phibam se lisang chinai koina tamakpa akoina thoksa hawdaba akoina punma ngamdaba adugi mahai ne ngasi akoina sajari bisi isa singida makta phaba samaj ama thamam se haibra aduga aina phangiba samaj sidigi hena sadiba samaj ma makoi makut sinaram se haibra se ngasi tiliba maga tiliba mai be namdi pai pa sinau mayam lepiro Bisnupur Ward number 5 amadi 6 ki Apunba Club Youth Welfare Organization YWO na sinduna Laishram Devakumar na takpi tambiduna thamari chupna chathagadaba Bachelor of Fine Art Bisnupur amadi akoi badalairiba Mahiru Singna class nursery degi class 3 amadi class 4 degi class 10 ki category ani thokna khaidokduna Mahiroi chama henmana saruk yariba basic painting course hawdokre Thauramduda Bisnupur High School ki retired headmistress Manitombina hawgalagliba Mahiru Singh asida yaujariba haisingba amadi lotuna leiriba angakpasing adubu uthok chanaba amadi masagi career amamam semjaba yanaba khanduna YWO na siliba asida mahakna mateng pangbani haiki YWO gi president Naurem Ingochana haugalakliba Mahiru Singhi leijariba talent sing khangdokpaga loinana masa masana talent uthok chaba ngamjanaba ngasi saruk yariba Mahiru chama henba asida chauna kana bibiba ngamlagani Bisnupur khakta natana Manipur gi mafam senba thungna Mahiru Singbo hiram kayada koida yaujariba haisingba atubu uthok chanaba tanja amamam piduna asigumba thauram sing sillabadi soidana maipakpa ngamgani haike खोगी इरमदम एरिकाई सोमद लेरिबा खोई लाइगा पामजब अंगांग सिंग असि मतौ करम तौदना कदाइदा पुसलगा लाई एहनगदगे नत्रगा कदाइदा पुथोगा मकोइसि सुंबा कम्पिटिशन जावगदगे हाइबगी आइडिया सिंग दु फंगतबदगे खोइना सिगुंबा प्रोग्राम असि अंडर द स्पॉन्सरशिप की मखादा खोइना पांगथोक जेरे हारेगा सिंगर प्रोग्राम से YWO ना पांगथोक सबनी सिंगर प्रोग्राम से खोइ खक्तना तना बिष्णुपुर के कोइदे लेरिबा खोइ क्लब ऑर्गेनाइजेशन सिंगसु हेन मखाता ना पांगथोक पिरप तारगदि अदुगी मतिक इरमदम एरिकाइसिदा इरमदम सोमदा तोंगान तोंगानबा लाइकपगी फाइन आर्ट बोरो तोंगान तोंगानबा लाइन सिंग द हेना चखटपा मदि हाइ छोइ सिंग थोबे थोलकनी हाइबि आसादु थमना थागसरि Young Progressive Club Target Kolom Laikai Diamond Jubilee Thoram Tagel YPC ki Founder Secretary Phairoizam Ibomcha YPC ki President Haubizam Santi Amati Club Basi ki Hana Thaupuram Singna Serogya ki Club Basi ki Thaupuramba Laikhiraba Singi Mafamda Hailai Katuna Ikai Khumnaba Utpagaloinana Club ki President Haubizam Santi Maitena Club Basi na Chahi Humfu Asida Tongan Tongan ba Chakhot Thoram Kaya Pangthoktuna Lakbada Natana Laiba ki Oiba Awana Taraba Amasung Thaudo Watho Kaya Dasu Mating Pangduna Lakli Haiki ꯑꯩꯈꯣꯏꯅ ꯀ꯭ꯂꯕ ꯑꯁꯤ ꯄꯨꯖꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁꯪꯁꯊꯥꯟ ꯀꯌꯥꯒꯤ ꯊꯧꯒꯥꯏ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯈꯤ ꯊꯧꯒꯥꯏ ꯀꯌꯥꯕꯨ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯪꯁꯊꯥꯟ ꯀꯌꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯊꯪꯒꯤ ꯀ꯭ꯂꯕ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯐꯕ ꯀ꯭ꯂꯕ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ Directorate of Rural Development and Panchayati Raj ki Makhada Single Use Plastic Thingbagi Nongmagi Oiba Miyamga Bhap Taminabagi Thoram ama Kawching District ki Mayeng Lamjau Awang Lekai Community Hall da ngasi pangthokre Tharam gi manung channa plastic thingbagi tongan tongan ba paujel yawa placard kaya sizinaduna rally amasu chatki PHED Department at puthokpa booklet su miyam da yenthoki ba tharam aduda tongan tongan ba resource person singna wangangki
Ukrul district ki Hundungdagi kilometer kunlom lapna leiba Mova Cape manakta Junraiwon thongamna ngasi Elia Resort hangdokre Riamai Jangmai SDC Ukrul Dr. Sorengam Kasom AR Mathing Ambassador of Elia Resort na chingbana ngasi hangdokliba resort asigi fajaraba mafam asina miyoy kaya gi pukning chingsinba ngamlagani haibana chingba wafam kaya phongdoknaki Renault Motor gi nauna puthokpa Tiger Facelift amadi Driver Facelift launch tawbagi thoram Manipuri da leiba Renault Imphal GP Motor da pangthokre thoram aduga mari lenana GP Motor gi sales manager oinam Rambona meter mari gi makha da leiba gari singi manungda khwaidi gi affordable oiba gari oire hairiba gari ani asida ventilator seat AC controllable bike key front sensor na chingba anova feature kaya marom yaure hairiba gari makhal ani ase energy engine amadi turbo engine haina engine makhal ani da fangani gari makhal animaki oina best model oina authentic aduga top model da emotion haina fangani loinana tha asigi kun nithoi degi GST hantharaba matung gari asi best model da lupa lakh taru ki makhada starting oiragani haike Tiger से अंदर सब 4 मीटर SUV नी अदुगा सिगी रेंज सिदा अखोइना पीरिबा प्राइस सिदा सिगी कंपीटिटर की ओइना दिमा से बेस्ट इन क्लास ओइ क्वाइदगी मोस्ट अफोर्डेबल 7 सीटर कार हाइतारे मसिदगी हेना अफोर्ड ओइबा 7 सीटर मागी के सेगमेंट सिदा लेते लोशिलकपदा मरोइबा पाउ मुकना पिजरे मियाम की मिट की पी कंगड्रिंगई हराव कुमहई फेस्टिवल कयादा माई ओनसिलगलिबा असे मियाम होपना सरुक यागुम सि हाइना UCM की प्रेसिडेंट वाईके धीरेन हाइक्रे ngasi nongalamdai miyoi ama leikhidabagi thaudokta rims ta chawna ungkhatnakre amadi ichauna amangata kaya thokhan khraba awaba taraba mayang Imphal gi miyoi kayana lainga ki thaujal ngai hori Hauzik fawi ko Pm-Istv na sandok chaba Manipuri pau matang sa loizare mideng tabiri bapum namapu amukana kharom jare